TH Ibohal Singh amasung TH Bina Devi aniki machanipa Sandip Thokchomgi Kuntranipan Suba birthday celebration ka mari leinana Manipur AIDS Control Society State Blood Transfusion Council Manipur ki mireng makhada athoiba ahenbi anoba khongtang BLF Khangabok Part 2 Modern Youth Club K1 Aviation Khangabok Lion Club Thawal Greater Centurion and Association of Voluntary Blood Donor M Thawal District Branch amasung Blood Center and Transfusion Unit District Hospital Thawal Khangabok ka khusam naraga voluntary blood donation awareness campaign camp ama Khangabok Part 1 awang lekai da leiba Lukoi Lampa Community Hall da Pangthokkhre ngasi thoram aduda and Ramananda Singh Jila Parishad member Khangabok L Sanatombi Devi President AVVD M Thawal District Branch M Mahen Singh Chairperson Khangabok Part 3 GPM Gopiramon Singh Chairperson Khangabok Part 2 GP Dr. KM Blooming Higher Secondary School Khangabok ki Dr. KS Raman Kumar Mangang Principal Jodin Okram Inspector OC WKZ PSN PP AVVD Thawal Dr. S Rabindro Blood Center DS Thawal Khangabok Y Guneshwari Devi President Lion Clubs Thawal Greater Centurion Rinku Laishom Coordinator Khangabok MSRLM have kindly consented to grace the function athoiba mitung len oina sarukya ki KM Blooming Higher Secondary School Khangabok ki Dr. KS Raman Kumar Mangang Principal nasu blood donation camp asibu pukning thagat kibaga loinana mai pakpa punsi nungsangba oibiyo haina mahakpu pukning thagatuna achamba khudol tamki ngasigi thoram asida Sandip Thokchom masagi jahi kunipan rak suba oina pi kiba asida Nupi taret yauna miyoi punna kunithoina EP ki hariba camp asida VIP singna EP bagi maramda wakaya ngang kibaga loinana AVVD M Thawal District Branch ki chahi asigi oina calendar da yaukiba action plan singdu miyam da lauthoki EP bagi donor sing the appreciation certificate donor beds amasung association asigi calendar amamamsu give oina pi ki Sri Sandip Thoksomna haibada aigi ipok numit asida tawriba asumna miyam nasu tawbiyo haina haizari AVVD M Thawal District Branch की कैलेंडर यावरिबा एक्शन प्लान की कैंप खुदिमक पांगथोक सगनी मसीदा मियाम दा सरुक याबिनबा मियाम दा अपील तौजरी एसोसिएशन असिगी माइकेदगी एप्रिसिएशन सर्टिफिकेट सु प्रेसिडेंट दा पीके